tabiribasingbu ngangom kiranna taramna okshari. Akashvani Imphal gi pau kangbu amasung Rajya ke Art and Culture Department punna sinjaba Azadi ka Amarit Mahotsav Quiz Program gi nipunito shiba episode ki wahang hangjari. Wahang adude ing kumjalising masanipan marputara mathoida Manipur gi ningthongna British singi mathakta lal lauthoknaba matungda Tengnopal da sona khiba lanphamda Manipur gi lanmi simbulusing khiba mioi adu kanano. The question is, who led the Manipuri force at the Battle of Tengnopal after the King of Manipur declared war against the British in 1891? Aikogi email address airinfalnewsquiz@gmail.com da isagi ming laifamamadi contact number galoinana adongi paukum thabirao. Mamangi irai numita quiz program asigi nipumato ishiba episode ta hangjakibu wahang. English masanipan marputara mathoigi Anglo Manipuri war da masamak lanphamda satuna Manipur gi lanmi sing asok apan yorpada layeng kiba kabira sadu kanano. Wahang asiga suma paukumdi tabungba laishrabani haibasini. Khwaidigi hana suma paukum pirakkiba mioi ahum khangachare makhosing adudi ahanba winner na MU campus tagi Rajkumar Noel Thaujanba Phanjobamni. Aigi ming Rajkumar Noel Thaujanba Phanjobam kauzai. Ai ha Catholic School Kansipur dagi metric result ngaizari. All India Radio Imphal Regional News Unit amadi Rajya gi Art and Culture Department ani asina khutsamnaduna pangthokpiriba Azadi ka Amrit Mahotsav ki program asidagi kanaba knowledge yamna fangjai. Especially Anglo-Manipuri War 1891 da saruk yabi khiba thauna pharaba athauba ipa ipu singi wari su taba fangjare. Indian history gi matang da su khangnamdaba kaya khangjare. Asigumlaba thauram asibu miyam da sandoktuna tahanbibagidamakta AIR Imphal Regional News Unit amadi Rajya gi Art and Culture Department ani asibu aihaki maikaidagi thagatsari. Anishibu winner na Teradagi KSS Somorendroni. Ahum subu winner na Khangabok Part 3 Cherapur Lekaidagi Saikhom Bidyasini Chanuni. Winner sing the Congratulation Pijari. Loishilakpada ngasigi nipunito shuba episode ki quiz ki wahang amuk hananing singjari. Ing kumjalising masanipan marputara mathoida Manipur gi ningthongna British singi mathakta lal lauthoknaba matungda Tengnopal da sona khiba lanphamda Manipur gi lanmi simbulusing khiba mioi adu kanano. The question is, who led the Manipuri force at the Battle of Tengnopal after the King of Manipur declared war against the British in 1891?